ngasi gi oina di myam de health tips sama myam da share tawjage myam da khangjin mra dugi mati kanaraba myam da health tips sama khatang myam da share tawjage duga myam na susi gi health tips kanai khanbiragadi sujoi soidana mipum khudimukta share tawbiramo duga myam sigi topic sigi mamingna ka henjin na chaba phatte hairiba morok chabana punsi sangdokhali study report adu myam khoi manipur di mipum khudimangna dum ayambana dum morok si khudum sanariba ngatani adu morok sarga matau karamaina punsi sangdokhali bano haibisigi matangda myam da share tawjage myam lo thuktamina si ai khoi khudimangna nomagi tangai fadana sariba ayuk numidang gi saba atai matamda sariba chinjak singamadi nomagi ayuk nungthilgi matamda sara wanba matamda morok atekpa natragana akangbagi saruk khara kharadi adumak yauribane kanagumba moroki saruk sungsa saba yadaba natragana masi yahoningdaba miyoi khara khaki wafamna tungwanba oikhraga malemda laidiba aikhoi ayambagi chinjak singda moroki sang kharadi adumak yaurabani haibasida thoina laningai oidre khali morok atekpa natragana akangbagi sang khara kai henjina chaba pamjaba sinbanda susha tawduna morok sahandriba makai penjadaba miyoi kayasu lairi iramda manipur lairiba sadaran miyoi aikhoi ayamana ngari angaubaga morok atekpaga metkhairaba matungda atai mana masing kayaga yansinaduna masal semlaba matungda sara wanbasi thain ipa ipu haksaktagi satnaduna lakli matangsida akhang ahi doctor singna handakta thijin khiba amagi report pirakpagi matungina morok khara khara ka henjindaba sangda aikhoigi sananaba chinjakta nungti sang naina yaholabadi miyoiba aikhoigi punsi sangdohanba ngammi haiba wafam ama phongdorakli masimangna achumba oiragadi morok khara hena pamjaba aikoi manipuri singi oinadi yamna nungairaba pau ama oirakli mausadagi hauna morokta makhal kaya marumgi haksangda kanaraba nutrient kaya yawi haibasimadi health expert singna matam punamakta phongdoktuna laklibane miyeng asomda yenglurabadi handaki study report asi tasengna sumlagani haibasida aikhoina thajafam thoi handak nauna satakiba study asigi report makhatana phongdoraklibadi miyoibana morok asi sang amada nungti numit khudingi sariba chinjakta sang naina yohanduna sabatarabadi punsi phawba sangdohanba ngami hairi morokta anti inflammatory antioxidant anti cancer yoiba matik magun ningthina yawbagi mathakta blood glucose ki sang kaihandana thamba ngambagi shakti su yawri hairi asigumba factors sing asimagna kanagumba ama cancer natragana cardiovascular disease thamoigi laina layonga mari lainaba morok na miyoibigi haksangda piriba kanabasing asigi maramda thijinaba satakhiba study aduda US Italy China amasum Iran dagi miyoi lakh mangaga lising humdra henbagi khongbalakpa health record nainakhi AHN sinduna handakta video conferencing gi khutangna pangthokiba health conference amada makhoina hiram asida thijinkhibagi ahanba research report asi puthokibane scientific session 2020 haina mingthonba conference adugi report ta morok sang naina sabana miyoibagi punsi sangdohanba ngamme haba wafamsi phongdorakibane aikhoina nongmagi sem sariba yensangi ayamba mathel singasida morok thakpana yensangi manam mahau maguna singba hengat hanbagi mathakta morok na miyoibagi haksangda makhal makha kaya marumgi kanabasing piri haiba wafamsu report sina palli morok sang naina saba singdi thamoiga mari lainaba laina singna maram oiduna punsi pikhamnaba yaraba thaktagi sara kunga taruk phawbagi sangda khudong thiba hanthanduna punsi kalhauba ngami aduga cancer laina gi khudong thibadagina sara kunga homdoi phawbagi sangda hantahali masigi sumathakta morok sang naina sabasina laina layong khuding makna maram oiduna sigadaba phibamdagi sara kunga manga phaw hantahali hairi AHN ahanbagi haibadi preliminary findings asi kharaga hena kupthana thijinduna mari lainaba khuding makna yetnaba laitana yanaraba achumba ama ohenbagi mathaudi tari haina study report asimaki senior Dr.
bo shuna aroibada phongdorakli hainasu paukshi makha tana phongdorakli adu lusilak poina myam ngasi goeba akhanaba si fongsingdagi maruoiba pau content amani katang myam na hapsaramge sahi yankhai gi matungda sainana thada jati gi phiral yungduna malem gi anisuba laibak oikhre United States na thada ihan han human flag yungkhiba sahi yankhai gi matungda Prithvi gi satellite oiriba thagi leimaida phiral yungba ngamba malem gi anisuba laibak sainana oikhre handak sainana thadagi sample laurunaba Change 5 koba spacecraft ama thagatkraba matungda spacecraft asina thagi leimaidigi sample laudringai mangoinana makhoi jati gi phiral yungkhibagi saktam amagi photograph adu spacecraft asida yaukhiba camera na lauraklaba matungda China gi National Space Administration malem gi miyamda thadorokhibani hairi thagi leimaida khongdaraba matung China gi spacecraft aduna Prithvi tamna halaknaba thorang tawrakhibaga loinana thadagi sample kyasu khomjinki sample sing adu khomjindringai mangoinana laibak adugi jati gi phiral thagi leimaida yungkhibani China gi phiral adu meter ani pai aduga centimeter 90 wangi haidi hawkhiba laibak pokpanumita Change 5 hairiba spacecraft asina thagi leimaida mai pakna landing tawhi hairiba khongsat asi tharaga China na thagi leimaida robotic spacecraft mai pakna thama ngamkhibagi thawdo asi ahumlak subani mamang tha November 19 da Change 5 asi China gi Wensang spacecraft launch site gi mai pakna thakatkibani spacecraft asi Long March 5 rocket amada tonglaga sungdrangda paikhibani handak China na paikhatliba lunar mission asi maruoiba spacecraft marina thagi leimaidigi sample kilogram anidagi mari phawba puraknabagi damak punna thabak tawminakhiba mission ama oibana malemgi oina complex oiba mission ama su oiri kumja English maga samapan humfuga mapanda US na hanbo oina thada mi thagatuna mi khongda hankraba matungda anauba lunar mission ama thagatpagi darkar oirakliba si karigino haina miyamna ngaknariba adugi pakhom ngasidi China na pikre haidi United States amasum Russia gi matungna thadagi rock puduna mai pakna malemda halakpa ngamba ahum suba laiba asi China na oire masigi mamangda US amasum Russia na thadagi purakhiba rock sample sing adudi asuki matik kuiraba haibadi ngasidagina sahi billion 3.2 rongi mamangi oina tawi China na thagi lemai gi atopa nakal amada landing tawduna handak purakliba anauba rock asina thashi karamba matamdagi Prithvi upagraha satellite oina leirakhibano haibigi asengba amadi asumba matam adu lapthokna ba hotnariba scientist singna sauna mating pangba ngamlagani hairi China gi lunar mission asina matung tabada Mars amasum thara satpagi mission sing paikhatpada darkar oiba technology kari no haibadu sangeng tawbagi thawdo amasu oiri haina paukshi isna makhatana phongdorakli and thank you